District Nipanda Yumthong Sitna test tawbada Chamaga kuntra positive oiram lay Laingakna ICU phamung masing hengat hanbiyu Mirabai Manipur laingakna COVID-19 thengnanabagi lalong ama oina Changsillakhre Yumthong Sitna miyoi ani testing tawbagi khongjang asigi manung channa Manipur gi tongan ba district Nipanda miyoi listing amaga chamnga marifuga mathoi test tawbada miyoi chamaga kuntra positive oiram lay COVID na sibagi chang hanthana ba laingak na ICU phamung masing hengalhanbiyu haina pasoi ACG MLA Kumari AK Mirabai na phongdokhre District Administration Imphal East na local MLA amade local club singa khusam naraga sathakhiba Yumthong Sitna sathaba COVID testing da district asigi khundrakpam ACG manung chanba uyumpokta Yumthong chamaga manga gi miyoi chaniga humudra manga COVID test tawkhi Masida miyoi kuntraga taret positive oiramkhi test tawriba singasigi manungda mayumdagi sathokta miyoi chamaga maudra mathoi test tawbada miyoi kungani thoi positive oiramkhi positive oibagi changchada taramathoi dasmik manga anene yumdagi thoktuna chathok chasin tawduna leiba miyoi marfuga mari test tawbada miyoi taraga manga positive oikhi amaromda taret khulgi yum tara manga dage yumdage Sathokta miyoi nifuga mathoi test tawbada miyoi ama positive oiramba thengnakhi district asigi oina khungang ani asigi Yumthong chamaga kungi miyoi chahumga taraga taruk test tawbada miyoi kuntraga nipan adu positive oiramba thengnakhibane amaromda district administration Imphal West na local MLA amadi club singa khusam naraga tawbungkhok awang lekai da sathakiba Yumthong Sitna COVID-19 testing sathakiba duda yumsani gi miyoi samri ga manga COVID testing tawkhi Masigi manungda miyoi kuntraga taruk positive oiramkhi miyoi chamri ka manga asigi manungda miyoi chaniga kuntrana yumdagi mapan thoktana yumda laiba miyoi singme miyoi kanglup asigi manungda miyoi kunga taruk positive oiramkhi amade yumdagi sathokpa miyoi chamaga humbudra manga test tawbada miyoi tara positive oiramba thengnakhi haide Churachandpur district ki oina Salem Beng da Yumthong chamaga kuntra taruki miyoi chahum test tawbada miyoi taraga mari positive oiramkhi District asigi torbungda Yumthong Yangkai gi miyoi chamaga ni test tawbada miyoi mari positive oiramkhi Ferrozol district ke Laijang Faida Yumthong kuntra gi miyoi hompuga tare test tawbada miyoi ahum positive oiramkhi District asigi manungda Ramdai da Yumthong ahum gi miyoi ahum test tawbada miyoi amata positive oiramkhi de Bisnupur district ki thanga Samukol da Yumthong kuntra gi miyoi hompuga tare test tawbada miyoi amata positive oiramkhi de Thobal district ki wena charangpat maning lekai da miyoi tara positive oikhi district asigi Wangjing Hodambada test tawbada miyoi kunmathoi positive oikhi Kaksing district ki Kaksing Sumnang ward number 4 da Yumthong chamaga taragi miyoi chaniga nifu test tawbada miyoi mari positive oiramkhi Jiribam district ki Lakhipur ward number 8 da Yumthong taraga taret ki miyoi kuntraga manga amadi Lakhipur ward number 9 gi Yumthong taraga mapan gi miyoi nifuga taruk test tawbada miyoi amata positive oiramba thengnakhide tawbungkhokta pangthokpa Yumthong Sitna chathaba testing adubu yengsinba lakhiba patsoi ACG MLA AK Mirabai na hai Manipur da COVID-19 na maram oiraga imung kaya sena khainabagi awa maisa langle phiba masida laingakna chakhot thawangi thabak pumnamak lepiduna hospital singda ICU bed masing hengadhanduna miyamgi punsi kananaba thabakta mijeng thambiyu haikhi Mahakna hai pasoi ACG oina hangdogliba COVID care center sing asi masagi capacity gi mathakta anaba leide COVID-19 asi state asida hantharakadra haina banarambani adubu hanthabagi mahuta ising isawgumna nongmagi hengalakle pasoi ACD COVID laksinanaba phanakana honarabasu positive oibagi chang hengalakpada natana miyoi kayagi punsi pikhamnakhre hospital singda ICU phamung masing hengataba sina phibam soglaba anaba kaya laikanaba ngamdana laikhidaba sina COVID na sibagi chang wangbane miyam gi mihut ama oina aina aigi nungsiraba miyam kainabada asi yauna waraba matam asida hakthengna na awaba mayok nariba imung manungde kari oiramgani haikhe Mirabai na hai miyam na COVID-19 laiset asidage komthokpa thoksadabagi mahutta hena section na laingak na pidba SOP asi ngak na chatnaba honabiyo hospital da phamung phangdabage ICU phamung phangdabagi amadi oxygen phangdabage kakngau nariba mayam asi khanbiraga Laingak na sakhut thawrangi thabak asi lepiraga miyamgi punsi kanana bahonabada hena thawai yauksin biro haina mahakna makha takhi government polytechnic ki oza sing thabak leplaga nei college ki oza sing yauna Manipur laingak ki karmachari singda tarit suba pe pikhraga government
polytechnic ki oza singi de pidana namsinduna thamle tha asigi kun phawbugi manungda laingakna chapchaba order thokpidrabadi kun ma thoidagi thabak leplaga nei loina na mairoi singi online class parikya gi che yengdaba masung atai academic ka mari lainana thabak pumnamak leplaga ni haina government polytechnic teachers association na thadorokpa cherolama na phongdorok le hiram asigi matangda wakat che amasu education ministry da pisan khre all indian council for technical education na recommend tawraba taret suba psc pb na basu kumza 2019 gi july thadage manipur lengakta mari leina bache sangsing pisin baga loina na haijaduna lakpane adubu polytechnic ki oza sing masing yamdabani karisu tawba ngamloi khanbadage ngasi phawba tabidre waraubo oza sing mahiroi sing gi career gi khallaga asuk sangba matam se strike na singba amata tawdana lakpane adubu ngasi di tangai fadana khangba ngambagi pankhai lankraba oza sing na thabak lepagi khongjang sangsinduna online class tawraktaba matamda polytechnic ki mahiroi sing na made mahiroi khunai ge khanbiriba mahiroi sing loop sing na warau bigano pumnamaksi manipur lengakna thokhan bane education minister masamak polytechnic ta lakpiramba matamda wafam asi yare haidam libane matung tarakpadasu collector of technical education amasung polytechnic ki principal makhoi ani dasu pe revision ki wafam si yare haina minister na takpirambadagi strike tawduna lakpane matungda association ki mihut singa minister masaga anirak unaduna taret suba pe revision pb na basu haide amukta da covid-19 gi strain anina belgium da nupi ama sihankhre masagi chahi maudra surabe belgium ge ahal oirabi nupi ama covid-19 gi double strain na maram oiduna laikhidre mahak asi vaccine kapkhiba misak amadi natte 2021 gi january thada brazil ge scientist singna haikibada tongan ba miyoi singdage alpha amadi beta ge makhal asi miyoi amada nahallabadi miyoi adu gamma variant oiragani haina phongdokhibane asigumba covid-19 pandemic matam asida strain ani matam amada narakpa se malem gi oina yamna khudong thiningai ama oirakli amadi section ningai oirakle china gi lanmi singda superhuman gi genetic experiment tawkhre chinese army pla asibu malem da superhuman oina bagi pandamda china da base tawba company bgi ga punsinduna chinese lanmi singna tungda lakada ba khudong thibadagi kanjanaba malem ge lanmi singi mamangda superhuman ohenaba genetic experiment tawkhre uk da base tawba news agency amana haikibada 7 july 2021 da bgi group na puthokhiba study material amada genes amadi drug ka lainariba mari amadi makhoina thabak tawba ngambagi thaki matangda puthokhi hairiba thabak singasina lanmi singadugi physical quality da change tawhanduna tungda lakadaba khudong thiba khudingdagi mayoknaba ngamnaba sem sabagi khongthang amane malem tamna solar storm ama khongjel yangna changsillakhre US Space Agency gi NASA na haikibada malem tamna solar storm ama 16,09,344 km per hour yangna paisilakhre masi yamna khudong thingai amane yamna sathiba mawongda mai chaktuna solar storm asina malem tamna paisilakpa asina aircraft ki flight sing amadi radio signal ga loinana weather dasu akaiba ama ohilakle asigumba solar storm ase sun's atmosphere dage haurakibani haina scientist sing nasu phongdokhi asigumba solar storm asibu malem asigi northern natraga southern latitude ta leiriba miyoi singna hing matamda yamna fajaraba achoba maibul amagi saktamda uba phangani haina su scientist aduna makha tana phongdokre aroibada tabiriba pumnamakpu thagachari